Lakhipuronline puthok saba September ki tang kunmanga yumsa kaisa numit ki Khomjinba Pao tabirase ahanbada maruiba Pao Assam Suktigi Clause 6 ki matangda Assam ki CM Dr. Himanta Biswa Sarma ga All Assam Students Union ASU ki miut singa ngasi wa khana kadawri Tatana bhena mata thomjilakpagi thodokta angang school suti tharakpa ngaidona leiba mioi mari sokle National Highway number 38 ki lambi ngarang ahinung yaidagi matam kaktana total shutdown lauthokre Tripura da lalholup anigi yamlaba mioi changwa gi mathakta sarkar da changjakre amasung freedom na sinduna folk festival ama JN Manipur Dance Academy Imphal gi auditorium da pangthokre Hauzik mapungoi papau tabirase Assam Suktigi Clause 6 ki matangda thabaktagi potharaba Chief Justice Biplop Kumar Sharma Committee gi wafam sing adu ngasi Assam gi Mukhyamantri Dr. Himanta Biswa Sarma ga All Assam Students Union ASU gi miut kangbu singa wakhana gadawri matungda atai lup singasu hiramasigi matangda wakhana gani hairi panbayai committee asina piri wafam humputare ki manungda yangkhai nithoi chanahanbagi wa lairi committee asigi atai recommendation sing ayaba pibagi matangdadi kendragi ayaba lobagi mathau tagani su hairi asomda chahi asigi mamangdagi Assamda khunda leitaduna leiragliba rajya asigi yalomi oriba Manipuri community singbu Assam Accord ki Clause 6 ki manungchana ngak sinbinaba amadi pifam thokpa khudongchaba sing pibinaba Assam gi CM Dr. Himanta Biswa Sarma gi maphamda memorandum amangarang Silchar block mandal gi BJP OBC Morcha gi General Secretary Okram Lakikanta ngarang pisinkre Thobal District ki Yairipok Khoironda ngarang ayukta khanghautana thaujilakiba Shaktiman truck amana thomjilakpada angang school suti tharakpagi ngaiduna leiba mioi mari soktuna hospital da laikanakre Thodok adu truck aduna bhen amagi maningda sapu kanna thomjilakpada bhen gi mamangda leramba mioi sing asoka pannangki bani hairi asokpa singi pibam hojik phawba chapsana khangmangamdri hairi Tripura the National Liberation Front of Tripura NLFT amasung All Tripura Tiger Force ATTF ki mioi changa gamarphu mari sarkar da changjakre hairi Sipahi Jala District ki Jampui Jala da pangthokiba tharomamada lalhulup sing asina yamlaba khujukulai singalunana rajya sigi Mukhyamantri Manik Saha yawba thoramda changjarakibani hairi National Highway number 38 ki lambi ngarang ahingdagi matam kaktana total shutdown lokthokre Tousem subdivision gi manung chenbada leiba National Highway number 38 ki lambi sing ngarang ahingdagi matam kaktana shutdown lokthokre hiramasiga mari lenana JMA Students Organization Manipur Tousem Area Students Organization Charamaram Segment Voice amadi Tousem Headquarters Students Union gi General Secretary amadi President Singna khudiyek piduna Thadorakpa Cherolamada hai Tamenglong District Headquarter da leiriba Subdivision asigi SDO Office asi Tousem Subdivision Headquarter da hongduk piu haina tongan balup sing asina taliba demand sing asi lengak asina thabak ta onthok pirakta badagi total shutdown gi khongjang asi chathapani hairi mamangda hiramasigi matang da nimit kunthra nigi ultimatum ama lengak ta pisin kiba leikrabani adubo lengak na hiramasigi matang da thabak paikhalak ta badagi atopa pambai leitaduna khongjang asi sangsin kibani hairi Huirem Rojen Kumar na iba khoiloi bai na mingthon balari kama phong bagi tharomama ngarang Manipur University ki Zoology Department ki Annexer Hall da pangthokre Rojen Kumar na chahi kunthra manga chupna khoiloi bagi lamda mahakna thengnarakpa singadu larik oina phong bani haire CDC ki Director Professor N Mohilal Meetei na athoiba mithung Zoology Department ki Head Professor TH Binoy na tharoma poikiba larik phong bagi tharomatuda Chief Guest na hai khoiloi bagi sinpham da changi hairapadi larik asi paba amadi nainaba kanagani haike Freedom Nagamapal Manipur na sinduna numit nini ki oiba
folk festival ama Jawaharlal Nehru Manipur Dance Academy Imphal gi auditorium da ngarang hodokre academy asigi director Pukramba Bilas na chief guest Guru Ibem Pisa Cultural Academy gi founder president L Anandina Thoromapu amasung State Kala Academy awardee Laurembam Bedapatina guest of honor oiduna Thoromadu hodokhi Thoromasi Ministry of Culture Government of India ki sentang makhada pangthokpani hairi Thoramda fidam gi artist sina utpa khulangi sei amadi penagi awaya khum kaya su khudol tamki Chief guest ki warol piraduna JN Dance Academy ki director na hai mamal leiraba penagi sei sakpa singna ngasi phawa Manipuri culture bu chakhanana ba honariba amadi thaina dagi leiraklaba khulangi sei gi phajaraba pathap kaya kaidana thamba ngamliba asigi damak fidam gi thobu ba singbu thakatpa pungdokhi loisilakpada artist singda appreciation certificate su khusinakhi Nungairaba Pao Kasar Pular Tolda Holistic Therapy Center ama hangdokjare yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagi tamak ngasimak lengsin birabu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari Mobile number 8638078821 Hairiba number asida layengba lakpagi mangoinana appointment book tobinaba khanganjari Khanganjaba ama healthcare amadi paramedical science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi bachelor of vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology, Imaging Technician, Patient Care Management na chingba 12 pass tauraba singna tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing, yoga attendant, first aid training Emergency Medical Staff amadi RNP course na chimbagi atenba matamgi oiba course singi tamaktasu admission haujare SM Dev Civil Hospital Silcharda practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda Lengsibirabu natraga mobile number 93957324456 da of Honabiu Aroibada Maruoiba Pao Amukhanna Assam Suktigi Close 6 ki matangda Assam ki CM Dr. Himanta Biswa Sarma ga All Assam Students Union ASU ki miut singa ngasi wakhana kadawri Tatana bhena mata thomjilakpagi thodokta angang school suti tharakpa ngaiduna leiba mioi mari sokle National Highway number 38 ki lambi ngarang ahin nongyai matam kaktana total shutdown lauthokre Tripura da lalolup anigi yamlaba mioi changwa gi mathakta sarkar da changjakre amasung freedom na sinduna folk festival ama JN Manipur Dance Academy Imphal gi auditorium da pangthokre Lakhipuronline YouTube channel gi pau sandok jaba ngasigi oinadi matang asida loijare